Ngasigi oiba tongan ba collection khara miyam da khudol tamjige imbustat Chenaba PLA gi Cadre ani Phare haiba police ke ofamna ahan boina khudol tamjige police control room dagi ngasi thorokpa cherola mada tha sigi taraga mapanda nambol sabal lekai mapada kuntra gomdoi suba AR da satakiba imbusta maru oina Chenabani haiba PLA gi Cadre ani Phare hairi cherola sigi matung ina Pharaba singdi Thobal district ki wangbal hairu thong lekai dagi thongram sadananda Elias ngachik Elias purakpa chai taraga nipana masong kaisampa lemajam lekai dagi chongtham Mahes Elias Momo Elias Amo chahi yankhaiga mathoin hairi Pharaba makoi anigi manungda TH Sadanandana formal arrest tawbani aduga CH Mahes na PLA gi senior cadre amani amasong lalolup asiga kumja 1990 dagi samnarakpani hairi ma Guwahati gi crime branch police ki matenga loinana Guwahati dagi phabani hairi makoi ani phadringai gi mamangda thodo adugi prime accused ni haiba ama phakrabani amasong makhataba investigation chathaki gani hairi makhatana AR amasong CNB na sandel dagi mioi ani lupa kor yankhai gi humdo henbagi WY tablet ka konana Phare hairi headquarter IGAR sauna ngasi thorokpa chirolamada AR gi personal kungani thoina narcotics control bureau NCB ga kuchamna duna ngasi chathakiba operation da sandel dagi angauba machugi Maruti Gypsy amasong Kenbo bike ama check taunaba honabada gari sing asida tonglakpa miyoi sing AR gi mobile vehicle check post yaugadaba meter humpu humdra rom walingai da khamlaga manak nakpa umangda chanchinana ba honaki khudakta combined team na makhoigi Khungul libada market value da lupa kor yankai ga humdoi dasmik nipan gi mamal oigadaba WY tablet kg humbudra tare dasmik ani taru recover tawre hairi drug sing asiga konana miyoi ani phabaga loinana WY tablet chengadu makhataba investigation amasong legal proceedings singi damak NCB da kuchinakre hairi akhanaba pawama gi matungina AR na Chandel district ki Bala point ki general area da panthadana mobile vehicle check post ama hangdoktuna gari sing asi lakpa ngaibadagi mai pakna drug sing asi mioi aniga konana phagat pangam khibani hairi AR na Manipur gi sensitive area punamakta mikup na hum singna laikhigani amasong law and order ngakpada lawpham tokpa thodang lawkhigani hairi makhatana Manipur gi police station taragum thoina konba jurisdiction nataba mafam singda thataruki oina aspa sangdo lakle hairi Ministry of Home Affairs na March Kuntra 2025 ta thokiba notification SO 1538 e gi matungina Manipur gi district manga da leiba police station taragum thoina konba jurisdiction sing nataba atopa mafam singda Armed Forces Special Power Act 1958 ki makhada disturb area status thamlaga chanalakliba asphagi atingba sing mathang thagi ama October ama 2025 tagi tha taruki oina sangdo alakle hairi hiramasigi matang da ngasi Ministry of Home Affairs na notification SO 4379 e thorakre Home Ministry na ngasi thorokpa notification asigi matungina aspabu tha taruki oina sangdo lakbada koncheloidaba district mangagi police station sing adudi Impal West district ta Impal Lamphel City Singjangmai Patchoi amasong Wangoi Impal East district na Porompat Haingang amasong Ilbungni aduga Thobal district na Thobal police station oiragana Bishnupur district kina Bishnupur amasong Nambol police station singni Kaksing district kina Kaksing police station ni panbayabadi ngarang khaktamak kotuna Manipur pumbada aspa chanan gadabani haiduna demand tawkhibani hairi makhatana Department of Taxes ki official singna dukan singda GST 2.0 ngakna chatlibra yengsinkhre lebaga sida goods and services tax GST gi tax structure da mapung oiba slab mari chanalamlaba matung tha asigi kungani thoidagi subnatagi chada manga amasung taraga nipan gi changda slab anida hantharakpaga loinana akaknaba polam khara dana chada nipu gi changda tax loba holakraba matungda Manipur lenga ki Department of Taxes na ayamba wholesaler amasung distributor sing leidiba thangala amasung pauna kaichel yauna khuya thong chingbam pham singda leiba dukan chingda thingnana chatuna next generation GST asigi matungina potchai sing yolibra haibadu hak thingnana yengsinkhre hairi Kaithel Singh the Chataba drive asida Department of Taxes na Consumer Affairs Food and Public Distribution loisangi official singa kucham na bagal loinana DIPR gi matengsu lauki hari drive asigi pandamdi tongan ba fast moving consumer goods FMCG gi category de lady ba polam singda anoba GST gi rate structure chana libra amasong stationery item sing yauna hidak langthak singda su chana hanbagi mathau taba information dukan singda pinana ba hona bani aduga potchai yoliba sing lalon itik tawriba sing yauna lady bising da su GST gi anoba
structure asigi kanaba phanganbaga loinana masigi procedure sing ngaktuna thabakta onthohanaba honabani haidi drive asigi manungda nauna chana lagliba GST gi tax structure asigi matangda chamam number leiramba miyoi singdasu tax ki official singa amasong stakeholder singa gi marakta I pau phodok naduna punna khangminabagi khudong saba amasu pinaba honabani loinana anauba GST gi procedure sing asina potchai gi mamal hanthallakpada natna leiriba singbu yaifanaba amasong national review mobilization dasu mateng pangnaba honabani hairi maramasina anauba red structure ani asigi matungina dukan ching record ching ningtijana thamgadabani anti profiteering rules singa loinana potchai gi mamal chapsana lepkadabani haiba wapamsu yauri makatana chahi umpugi matungda fighter jet MiG-21 service tagi potan khre ningka tamba India gi armed force ki puwarida maru oiba thaudang lorokhiba India gi legendary fighter jet MiG-21 ngase Chandigarh Air Force Station da pangthokpa thauramda Indian Air Force IAF na formal oina declaration tawkhre MiG-21 fighter jet asi kumza 1960 gi anganba matamda Air Force ta induct tawkhibani fighter jet asi Indian Air Force ki ahanba supersonic jet ni jet asina chahi humpurom hena Indian Air Force pu malem ki Air Force ngi marakta mapangal kanba force ama ohenduna lakibani hairi chahi humpu hena service toroklaba matong sarkar dan number 23 penthara saina khangnaba aroiba MiG-21 fighter jet sing asida Air Force amadi lebak miyamna kaina yathang pikhi thoramadu Defense Minister Rajnath Hanagi Air Chief SP Tyagi amadi astronaut Subanshu Suklana chingba miyosing saruk yakhi loshilakpada MLA Singda IRABOT ki Wakhallon amatta Yaode laisu katlaga phajaba waina miyamda utchai bani haiba LCM gi upham thamjake MLA Singda IRABOT na pamlamba Wakhallon machet amatta Yaode laisu katlaga chinda phajaba wai haiduna miyamda utchai bani mikha polaba political leaders singna Delhi gi yakka yenglaga thabak tawbadagi ngase Manipur kangkhong chairibani tangdu leitaba ingtapa Manipur ama ohenba lamyanba IRABOT na pamlamba manaba khunai gi Wakhallon aduna miyam khakta natna political leaders sing su tung induna chatpa mathok tai haina lamyanba IRABOT ningsing thoram celebration committee lintoki convener LCM khumana phongdokre wapam asi protection and preservation Manipur PPCM gi mityeng makhada lintok na sinduna press club ta manaba khunai amagi damak lamyanba IRABOT haibat chimda lamyanba hijam IRABOT na laikhidabagi humbudraga mari suba kumon thoram pangthokpada thoram apu oina saruk yaraduna mahakna phongdokhibani thoram asida PPCM gi convener oinam premjit advisor lorembang wanbi waileirik leima sorai jam memcha maibam purnima si lintoki ko convener ke thobe mitai ke H Gopen luang amadi YTK na presidium member sing oikhi thoram asigi manungsana presidium member sing na lamyanba IRABOT ki photo da laisukalaba matung minute ani tumina leptuna lamyanba asibu ikai khumna utkhi siam khumana makhata na haikibada lamyanba IRABOT ki punchigi miyeng amadi maangna pamlamba manaba khunai amagi Wakhallon aduda lisang sina ngasi pauba miyamna nainaduna lakli maangna pamlamba manaba khunai adu aikoina thabak oina onthok paiba sina maru oidi mahaki photo da laisu katpa khaktana thoramasi pangthokpagi mapung oiba natte mahangna Manipur bu chokhatpa manaba khunai ama ohenba pamlami adubu ngasi aikoigi Manipur da leiriba phibam asidi yamna tangdu leitadaba amadi kangkhong saiba phibamda leire lamyanba asina pamlamba Wakhallon da miyam amadi politician singna tung induna chalamlagadi Manipur da ngasi uriba phibam asi oiramloi mahangna makata na haikibada IRABOT matam aduda election mai paklaba miyamgi miuni adubu Purbanjal Pradesh samlaklabadi Manipur mangkhini khanbadagi mifam pangthokpada matam adugi lengakna mirot tahanki masina piramliba pauzela dudi ai isa khakki kanabadagidi leibak kanmana phai leibak ki thabak tawbuna maruni haiba asni adubu ngasigi leibak asigi MLA oiriba sing asidi IRABOT ki Wakhallon amatta chendre makhoi mikha polaba political leader oiduna leire haina su phongdokhi